Social media platform sing the phone liba e-pau sing amadi media farm sing the phone liba e-pau ani ki khenaba miyam da khanganaba All Manipur Working Journalists Union AMZO amadi Editors Guild Manipur anina miyam gi oiba awareness program pangthokhre tangai fadaba leide haina Directorate of Information and Public Relations ki Director Ngangom Utamna Phongdokhre wafam asing ase Press Information Bureau Regional Office Imphal na sindana Art and Culture, Youth Affairs and Sports amadi Cyber Security Awareness Cyber Hiramda North AOC da Laiba Hotel Imphal Sangai Hall da pangthokiba Nongma gi oiba media workshop thoram da phongdokhibani Vande Mataram Saisa Kalone na pangthokiba thoram da Directorate of Information and Public Relations gi Director Ngangom Utam MCS PIB Imphal Government of India gi Indian Information Service IIS Dr. Ingam Pame All Manipur Working Journalists Union ge President Asem Bhakta amadi Editors Guild Manipur ge Secretary General Yumnam Rupa Chandra Singh Miyoi Singh asina Chief Guest President amadi Guest of Honor oina saruk yaki thoramadu da ngangom utamna makha taraduna hauzik ke matamda mobile phone gi matengna social media platform singda kudak ki oiba e-pau thagat pa asina miyam da e-pau khangalabasu marik chumba pau oidaba amadi thagat liba pau aduna leibak irang thokanba amadi khatna trainabagi thogdok kayasu thokale Maramasina Prazamiam da social media the Fongliba Pow Madi, media farm sing the Ningtina Yang Silabamatung Marit Chumna Fongliba E Pow, Anigi Ketnaba Sing, EZM Amadi Amzoni Namiking Changduna, Miam Goiba Awareness Program Pangthokhre tangai fadaba leide haiki. Masidanatana Laibakama the integrity Purakpa Haibasi, Prazamiam gi Tamoida emotional ki oiba integrity ama Semgat Pachangi, Masida Art and Culture Amasung Sanaro Kayana, Apun Magi Mari Amasagat Pada Achoba Thodang Kaya Supiri. Chairagasida cyber security kamari leinaba ngasi thokliba crime sing cyber crime sing asidagisu hai sing na chatpa matam oire haiba wafam sing phongdoki Hawjiki jobsida mayam ngasai tamur ko na jo rapo parmi hai la iba misinformation ki fake news ki la ibi fake news misinformation aduma katta misinformation nattaba Acum information di oyaga incomplete information jom kurang dingai oye. Aduna media ka pena press conference kari kerata oga. Wana ngom tanda video recording lo video sima pe kide. Aduga keno pena isa na taraga na bunga taraga iyaga cakki lo sima. Mar ka pe akiyo pawe media ke press conference oga. Keno di mi kunna Mi kundugi mamangay na nangba mana point ilaga sa kibose hayeng khabar kunda koma tamdane amatamane khabar roi kene roi batas